자, 자, 그라 cây lấy đấy ꯑꯩ ꯈꯪꯉꯤꯕꯣ 장비로 그라수 장비로 ꯍꯣꯏ, ꯁꯣꯝ ꯆꯪꯁꯤ. 이네 시도 밤비요 그라 좀 ꯌꯥꯔꯦ, ꯌꯥꯔꯦ. 시도 밤비요 아도 아이 잘올라게 사타키지 ꯌꯥꯔꯅꯤ ꯅꯪꯗꯤ ꯀꯅꯥ ꯀꯅꯥ ꯂꯩꯃꯤꯟꯅꯔꯤꯕ 이탄단이다 ꯃꯥꯁꯨ ꯃꯇꯣꯝꯇ ꯐꯅꯕꯨ ꯍꯩꯅꯕꯨ ꯂꯩꯔꯤꯌꯦ ꯏꯕꯦꯝꯃ. ꯅꯪꯕꯨ ꯑꯩꯈꯣꯏ ꯁꯤꯂꯩꯒꯤ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯗꯥꯏꯅꯦ ꯍꯣꯏ ꯅꯪ ꯁꯤꯂꯩꯒꯤ ꯋꯥꯔꯤꯗꯤ ꯂꯣꯏ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯁꯤꯂꯩꯁꯦ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯕꯣ? 그쇼 덕대 ꯂꯣꯏꯁꯜꯂꯣ ꯁꯥꯕꯨ ꯊꯣꯛꯎꯁꯦ. 수만 좀 라게 ꯐꯨꯔꯤꯠꯇꯤ ꯃꯁꯤ ꯂꯧꯗꯅ ꯃꯥꯏꯁꯨ ꯇꯥꯊꯣꯔꯛꯑꯣ. 정어 오드나 ꯃꯄꯥꯟꯗ ꯉꯥꯏꯔꯝꯃꯒꯦ. ꯂꯩꯅꯥꯁꯤ ꯐꯖꯩ. 그런마나 ꯁꯤꯁꯦ ꯑꯀꯪꯕ ꯊꯋꯥꯏ ꯄꯥꯟꯗꯕ ꯋꯥꯁꯛꯇ ꯑꯩꯅ ꯑꯁꯨꯛ ꯌꯥꯝ ꯉꯥꯎꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯒ ꯃꯔꯤ ꯂꯩꯅꯔꯨꯕꯩꯔꯥ ꯑꯗꯣ ꯊꯋꯥꯏ ꯄꯥꯟꯗꯕ ꯂꯩꯅꯥꯁꯤꯅꯦ ꯁꯥꯇꯤꯟꯁꯤꯅꯦ ꯑꯅꯤꯁꯦ ꯄꯨꯟꯁꯜꯂꯒ ꯑꯍꯤꯡꯕ ꯑꯃꯗꯤ ꯑꯣꯏꯍꯜꯂꯦ. ꯅꯥꯟꯊꯣꯛꯄꯗꯨꯗ ꯁꯨꯝ ꯀꯤꯁꯤꯟꯕꯅꯤꯗ ꯄꯨꯟꯁꯤꯁꯤꯁꯨ ꯑꯃꯨꯛꯃꯨꯛ ꯍꯦꯛ ꯍꯦꯛ ꯅꯥꯟꯊꯣꯛꯏꯀꯣ. ꯀꯤꯁꯤꯟꯐꯝ ꯈꯪꯗꯅ ꯅꯥꯟꯊꯣꯛꯄ ꯌꯥꯎꯏ ꯀꯤꯁꯤꯟꯕ ꯍꯩꯕ ꯃꯤꯅ ꯐꯖꯅ ꯂꯩꯈꯤꯕ ꯍꯩꯇꯕꯅ ꯐꯔꯥ ꯐꯔꯥ ꯁꯨꯝ ꯂꯩꯍꯧꯕ ꯀꯣꯏꯉꯥꯎꯅꯔꯒ ꯍꯣꯏ ꯀꯣꯏꯉꯥꯎꯅꯕꯗꯨꯗꯅꯦ ꯑꯩꯁꯨ ꯌꯥꯎꯔꯤꯁꯦ. ꯑꯩꯗꯤ ꯌꯨꯝꯗꯒ ꯍꯟꯅꯤꯡꯗ꯭ꯔꯦ. ꯃꯐꯝ ꯐꯖꯕꯩꯔꯣ ꯐꯖꯕꯒꯤꯁꯨ ꯑꯇꯩꯒꯤꯁꯨ. ꯄꯥꯎ ꯑꯃ ꯇꯥꯔꯕ? ꯀꯔꯤ ꯄꯥꯎꯅꯣ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯄꯗꯣ. ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤꯅ ꯃꯥꯒꯤ ꯍꯥꯟꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗ ꯑꯃꯨꯛ ꯂꯨꯍꯣꯡꯕ ꯌꯥꯔꯦ. ꯇꯥꯗ꯭ꯔꯤꯕꯣ? ꯀꯩ ꯈꯜꯂꯤ? ꯄꯨꯟꯁꯤꯁꯦ ꯑꯃꯨꯛ ꯍꯟꯕ ꯌꯥꯔꯗꯤ ꯃꯇꯥꯡ ꯑꯃꯇꯪ ꯍꯟꯅꯤꯡꯉꯤ. ꯑꯩꯁꯨ ꯍꯟꯅꯤꯡꯉꯤꯅꯦ. ꯑꯩꯈꯣꯏꯅꯤ ꯁꯥꯎꯅꯕꯗꯣ ꯁꯥꯎꯅꯔꯝꯗ꯭ꯔꯗꯤꯀꯣ. ꯅꯪꯒꯤꯗꯤ ꯀꯔꯝꯕꯅꯣ? ꯑꯩꯒ ꯃꯥꯟꯅꯕ꯭ꯔꯥ? ꯂꯨꯍꯣꯡꯕ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯣ ꯑꯩ ꯂꯥꯛꯂꯝꯃꯣꯏꯗꯧꯅꯤ. ꯑꯩ ꯂꯥꯛꯂꯝꯕꯅ ꯅꯪꯒꯤ ꯄꯨꯟꯁꯤꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯍꯟꯗ꯭ꯔꯦ. ꯍꯟꯕ ꯌꯥꯔꯗꯤ ꯄꯨꯟꯁꯤ ꯃꯇꯥꯡ ꯑꯁꯤꯃꯇꯪ ꯍꯟꯅꯤꯡꯉꯤ. ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯖꯤꯛꯁꯨꯅꯤ. ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕ ꯑꯁꯤ ꯈꯛꯇꯅꯤ. ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯪ ꯈꯪꯉꯕꯣ? ꯃꯗꯨ ꯑꯣꯏꯔꯣꯏ. ꯑꯩꯅꯁꯨ ꯌꯥꯗꯦ. ꯄꯨꯝꯅꯃꯛꯅꯁꯨ ꯌꯥꯔꯣꯏ. ꯑꯩꯈꯣꯏꯅꯤꯒꯤ ꯄꯨꯟꯁꯤꯗꯤ ꯈꯦꯠꯅꯔꯦ. ꯑꯄꯥꯝꯕꯁꯨ ꯈꯦꯠꯅꯔꯅꯤ. ꯃꯤꯠꯅ ꯐꯥꯎ ꯎꯕ ꯌꯥꯕ ꯅꯤꯡꯁꯤꯡꯕ ꯄꯣꯠ ꯑꯃꯠꯇ ꯊꯝꯅꯔꯣꯏꯁꯤ. ꯃꯤꯠꯅ ꯎꯗꯕ ꯋꯥꯈꯜꯁꯤꯗꯤ ꯏꯁꯥ ꯏꯁꯥꯅ ꯊꯦꯝꯖꯤꯟꯅꯔꯁꯤ. ꯁꯦ ꯅꯪ ꯑꯣꯏꯔꯣ.